नुपी लालदा कबुई नुपीसिंग हाइबा वारेंग ओजा अजिमपुई कामसोन इविरंबा वारेंग पाथोकचरगा मतुंग मथंग चथजरकपा ओइना नुपी लाल अमसुंग पांगन नुपी हाइबा वारेंग अमा अमुक पाथोकचगे वारेंग असी सु अखोइगी सनाथोंग सेफोंगी थागी चफोंग सनाथोंगी डिसेंबर 1996 की खुफोंगदा यावजखिबा वारेंगनी मसिबु इविरंबना अखोइगी नुंसीजरबा ngasiदी लाइओइबिखरबा कयामुद्दीन पुखरीमयुम ना इविरंबनी अखोइगी नुंसीजरबा मरुप ओजा कयामुद्दीन पुखरीमयुम असी अखोइगी मणिपुरी खोरीरोलदा मणिपुरदा लैरिबा मैतै पांगल लक्तगी अखोइगी थोइदोकना मयामना सखंगनबिखिबा अदुगुम्बा मियोय अमनी महांगना इबिरंबा नुपी लाल अमसुंग पांगल नुबी असिबु ताबीगदोरिबा ख्वाइगी मफमदा सनाथोंगी मनेंद्र कोनसम अहांगना अहानबदा नुलुकचरी नुपी लाल अमसुंग पांगल नुपी अखोइगी ओजा कयामुद्दीन पुखरीमयुमना इबिरंबा वारेंग पाथोकचगे ख्रिस्टगी तरामापन अमसुंग कुन सुबा शताब्दीदा भारत की नुपीसिंगना मरैबाकी निंखा तमनबगी लानफमदा अकनबा सरुक याखी हाइबसी पृथ्वी सिन थुंगना खंगनरी मसीगी इहौसिगा मानबा चांगदमनबा याबा इहौ अमत्ता ngasi फावबा नुंगचुपलोंगी लेबाकसिंगदा थोखिद्री हाइबा याय महात्मा गांधी की लिचिंग मखादा भारत निंखा तमनबगी इहौदा नुपी सिंगना कांग्रेस की मेंबर अमदी मरु ओइबा थौ पुबगी थौदांग फावबा लौबा यावकी नुंगचुपलोंगी मी सिंगी ममांगदा भारत की नुपी सिंगसु मरैबाक मजाति कन्ननबगी दमक हिरम कयादा नुपा सिंगुमना सरुक याबा ngami हाइबसी मखोइना उट्पा पांखी मखोइ सिंग अदुगी मरक्ता भारत की मुस्लिम नुपी सिंगसु सरुक याखिबगी वारोल फंगी मरमदी मुस्लिम सिंगना थाजै हजरत मोहम्मद सल्लल्लाहु अलैहि वसल्लम ना हाइरंबा वाफम मरैबाक नुंसीबा हाइबसी अल्लाहबु निंगजबगी सरुक अमनी मरम असिना खुदोंग चाबा मफमबु फंगलबदी मुस्लिम सिंगना नुपा नुपी खाक्तना मरैबाक मजातिबु येकनबगी मखुत्तगी कन्ननबा अंगम्बा थौदांग उट्खिबा ngaktani मणिपुरदा थोखिबा नुपी लाल मणिपुर की नुपी सिंगसु भारत की नुपी सिंगदगी तादना मथौना मरिंगजल फबी मरैबाक निंगबी येकनबा सिंगी मायोक्ता थौना फना लांथेंगनबा ngambini मनिंग मखा तंबा निंगथौ पानबा लेबाक ओइरंबदगी ख्रिस्ट कुमजा 1891 दा मणिपुर ब्रिटिशना लोई चनखरबगी मतुंग 1904 दा मणिपुरी नुपी सिंगना ब्रिटिश की मायोक्ता इहान हानबा इरांग होकी थौदोक असिबु मणिपुर की इतिहास दा अहानबा नुपी लाल हाइना अखोइना खंगनरी मदुगी हौरकफमना 1903 की मार्च थादा अमुक अदुगा मथंगदा 1904 की जुलाई थादा अमुक हन्ना मणिपुर की सोतो साहेब आइबदी असिस्टेंट पॉलिटिकल एजेंट ने सोतो साहेब की बंगलोबु मई थादोखिबदगी बोर साहेब आइबदी पॉलिटिकल एजेंट ना इम्फाल की अकोइबदा लेबा नुपा मखै कबो तंपाकता चत्तुना चिंगसु उ यालुरगा सोतो साहेब की बंगलोबु अमुक हन्ना सानबा हुकुम तौरमी मधुगी मायोक्ता मणिपुर की नुपी सिंगना अचौब इहौ अमा सागतुना ख्वाइरंबल कैथेल फाव थिंजिनकी ब्रिटिश सरकार की अपामबदु चटनाहनखिदे अनीसुब नुपी लाल ख्रिस्ट कुमजा 1939 की डिसेंबर थादा थोखिबा अनीसुब नुपी लालना मणिपुर की निंगतम इहौ अमसुंग राजनीति की इतिहास अचौब अवोनब पुरक्की इहौ असिना मणिपुर की मियोइसिंगदा राजनीति अमसुंग गणतांत्रिक ओइबा वखल अमा सागतनबगी लंबी यातकी इहौ असि पोइनु थादा चेंग तांगबदगी हौरक्खिबा ओइरबसु मणिपुर की नुपी सिंगना ब्रिटिश की वायेन शासन मवोंगबु यानिंगदबा फोंदोकपनी ब्रिटिशना मणिपुरबु खुदुम चनखिबदगिदी मणिपुर की चेंग मपानदा थादोकपा हौरक्खिबना 1939 फावददी मणिपुरदा मोनोपोलिस्ट सिंगी चेंग तकनबा मिल 13 रोम लेरमी मदुगी मपु अयाम्बना सेंजाउ पाइबा मारवाड़ी सिंग ओइरमी मैतै मचागिदी इयाव यावरमदे मिल सिंग अदुना चेंग तकलगा मणिपुर की वांगमदा चेंग थादोखिरमी
ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ 1939ꯒꯤ ꯂꯧꯔꯣꯛ ꯄꯟꯊꯥ ꯂꯣꯏꯕ ꯃꯇꯝ ꯗꯤꯁꯦꯝꯕꯔꯒꯤ ꯑꯅꯤꯁꯨꯕ ꯊꯥꯈꯥꯏꯒꯤ ꯃꯇꯝ ꯐꯥꯎꯕꯗꯗꯤ ꯀꯩꯊꯦꯜꯗ ꯐꯧ ꯆꯦꯡ ꯋꯥꯟꯕ ꯐꯪꯅꯔꯛꯈꯤꯗꯦ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯟꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯐꯧꯁꯤꯡꯗꯨ ꯁꯤꯡꯖꯃꯩ ꯀꯣꯡꯕ ꯂꯝꯂꯣꯡ ꯀꯩꯊꯦꯜꯅꯆꯤꯡꯕꯗ ꯇꯥꯏꯔꯝꯃꯤ, ꯃꯗꯨꯗ ꯍꯥꯟꯅ ꯐꯧ ꯁꯪꯕꯥꯏꯗ ꯃꯈꯥꯏ ꯑꯃꯃꯝꯗꯃꯛ ꯄꯤꯔꯝꯕꯗꯨ ꯐꯧ ꯋꯥꯟꯕ ꯐꯪꯈꯤꯗꯕꯗꯒꯤ ꯃꯃꯜ ꯍꯦꯟꯒꯠꯈꯤꯗꯨꯅ ꯁꯪꯕꯥꯏꯗ ꯂꯨꯄꯥ 7 ꯐꯥꯎꯕ ꯌꯧꯈꯤ ꯍꯥꯏꯅꯩ꯫ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯆꯥꯕ ꯐꯪꯗꯗꯨꯅ ꯁꯤꯕ ꯌꯥꯕꯒꯤ ꯈꯣꯡꯐꯝ ꯌꯧꯔꯛꯂꯕꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯂꯝꯖꯤꯡꯗꯨꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯗꯔꯕꯥꯔꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯎꯅꯗꯨꯅ ꯃꯄꯥꯟꯗ ꯆꯦꯡ ꯊꯥꯕ ꯊꯤꯡꯕꯤꯌꯨ ꯍꯥꯏꯅ ꯋꯥꯀꯠꯂꯨꯏ꯫ ꯗꯤꯁꯦꯝꯕꯔ 18ꯗꯁꯨ ꯗꯔꯕꯥꯔ ꯃꯦꯝꯕꯔꯁꯤꯡꯒ ꯎꯅꯗꯨꯅ ꯍꯤꯔꯝꯁꯤꯗ ꯋꯥꯀꯠꯂꯨꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯌꯥꯝ ꯂꯥꯛꯄꯤꯔꯒ ꯅꯤꯡꯊꯤꯅ ꯈꯟꯅꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯍꯟꯅꯈ꯭ꯔꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯤ ꯃꯌꯥꯝ ꯍꯧꯗꯨꯅ ꯆꯠꯅꯅꯕ ꯄꯥꯎ ꯆꯦꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯗꯤꯁꯦꯝꯕꯔ 12, 1939ꯒꯤ ꯊꯧꯗꯣꯛꯁꯤ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯑꯁꯨꯝꯅ ꯏꯔꯤ: ꯄꯣꯏꯅꯨ ꯊꯥꯗꯤ ꯅꯤꯡꯊꯧꯀꯥꯕꯅ ꯍꯜꯂꯦ, ꯑꯗꯨ ꯅꯨꯃꯤꯠꯇ ꯈꯨꯃꯨꯛꯆꯝ ꯇꯣꯜꯆꯧ ꯃꯦꯟꯖꯣꯔꯒꯤ ꯐꯧ ꯇꯛꯅꯕ ꯀꯣꯟ ꯑꯗꯨ ꯅꯨꯄꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯧ ꯃꯃꯜ ꯍꯦꯟꯒꯠꯅ ꯂꯧꯗꯨꯅ ꯂꯩꯄꯥꯛ ꯋꯥꯔꯦ ꯍꯥꯏꯔꯨꯕꯗ ꯃꯆꯥꯒ ꯃꯇꯨꯒꯅ ꯃꯔꯜ ꯂꯩꯕꯒꯤ ꯇꯧꯖꯕꯕꯨ ꯃꯊꯧ ꯂꯩꯇꯦ ꯍꯥꯏꯔꯛꯇꯨꯅ ꯌꯩꯒꯦ ꯑꯃꯁꯨꯡ ꯀꯣꯟ ꯐꯨꯛꯀꯦ ꯇꯧꯕꯗ ꯇꯣꯜꯆꯧ ꯃꯦꯟꯖꯣꯔꯅ ꯇꯣꯛꯆꯔꯒꯦ ꯍꯥꯏꯖꯗꯨꯅ ꯇꯣꯛꯂꯦ꯫ ꯁꯨꯇꯣ ꯁꯥꯍꯦꯕꯄꯨ ꯆꯦꯡ ꯊꯤꯡꯉꯨ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯒꯤ ꯆꯤꯡꯊꯗꯨꯅ ꯐꯥꯕꯗ ꯁꯥꯍꯦꯕꯅ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯌꯥꯝ ꯊꯦꯝꯖꯤꯜꯂꯦ꯫ ꯅꯤꯅꯤ ꯂꯩꯄꯥꯛ ꯄꯣꯛꯄꯗ ꯅꯨꯄꯤ ꯃꯌꯥꯝ ꯍꯧꯗꯨꯅ ꯐꯧ ꯆꯦꯡ ꯆꯦꯡꯄꯥꯛꯀꯤ ꯒꯥꯔꯤ ꯄꯨꯝꯅꯃꯛ ꯐꯥꯗꯨꯅ ꯗꯔꯕꯥꯔ ꯃꯃꯥꯡꯗ ꯊꯝꯃꯦ꯫ ꯂꯩꯄꯥꯛ ꯅꯨꯡꯉꯥꯏꯅꯕ ꯆꯦꯡ ꯊꯤꯡꯉꯨ ꯍꯥꯏꯗꯨꯅ ꯁꯨꯇꯣ ꯁꯥꯍꯦꯕ ꯑꯃꯁꯨꯡ ꯃꯦꯝꯕꯣꯔ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤ ꯃꯌꯥꯝꯅ ꯐꯥꯗꯨꯅ ꯍꯧꯖꯤꯛꯃꯛ ꯍꯨꯀꯨꯝ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕꯗ ꯃꯦꯝꯕꯣꯔꯁꯤꯡꯗꯤ ꯃꯍꯩ ꯆꯦꯟꯅꯈ꯭ꯔꯦ꯫ ꯁꯨꯇꯣ ꯁꯥꯍꯦꯕꯄꯨ ꯐꯥꯗꯨꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯥꯍꯦꯕꯅ ꯍꯥꯏ ꯅꯕꯗꯤꯞꯇ ꯂꯦꯡꯈꯤꯕ ꯁ꯭ꯔꯤꯖꯨꯠ ꯃꯍꯥꯔꯥꯖ ꯁꯅꯥ ꯌꯥꯊꯪ ꯌꯥꯎꯗꯅꯗꯤ ꯍꯨꯀꯨꯝ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯃꯛ ꯇꯔꯥ ꯇꯧ ꯍꯥꯏꯕꯗꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯇꯧ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯍꯦꯕꯄꯨ ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯗꯥꯛꯘꯔꯗ ꯄꯨꯁꯤꯜꯂꯤ꯫ ꯁꯥꯍꯦꯕꯅ ꯗꯥꯛꯘꯔꯗ ꯆꯪꯈ꯭ꯔꯒ ꯗꯕꯜ ꯕꯦꯡꯒꯨꯟ ꯈꯣꯡꯗꯨꯅ ꯁꯤꯐꯥꯏ ꯃꯪꯒꯥꯏꯔꯦ꯫ ꯄꯜꯇꯣꯟꯒꯤ ꯁꯤꯐꯥꯏ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯇꯥꯟꯈꯥꯏꯔꯦ꯫ ꯑꯗꯨꯗ ꯁꯤꯐꯥꯏꯅ ꯁꯪꯒꯤꯟꯅ ꯊꯤꯟꯗꯨꯅ ꯅꯨꯄꯤꯒꯤ ꯏ ꯂꯩꯄꯥꯛꯇ ꯇꯥꯏ꯫ ꯑꯁꯣꯛꯄ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯗꯥꯛꯇꯣꯔꯗ ꯊꯝꯃꯛꯑꯦ꯫ ꯁ꯭ꯔꯤꯖꯨꯠꯁꯨ ꯅꯕꯗꯤꯞꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯦꯂꯤꯒ꯭ꯔꯥꯝ ꯇꯧꯔꯛꯑꯦ꯫ ꯑꯗꯨꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯚꯥꯔꯠꯇꯕꯨ ꯃꯍꯥꯔꯥꯖ ꯂꯩꯇꯕ ꯍꯧꯅꯗꯦ, ꯑꯃꯨꯛ ꯇꯦꯂꯤꯒ꯭ꯔꯥꯝ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯏꯃ ꯄ꯭ꯔꯤꯌꯣꯕ꯭ꯔꯇꯅ ꯉꯁꯤꯗꯤ ꯊꯦꯡꯂꯦ ꯍꯌꯦꯡ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯍꯨꯝꯅꯤ ꯌꯨꯝꯁꯀꯩꯁꯗ ꯁ꯭ꯔꯤꯖꯨꯠ ꯁꯅꯥꯌꯥꯊꯪ ꯀꯣꯍꯤꯃꯥꯒꯤ ꯄꯜꯇꯣꯟꯒ ꯃꯅꯤꯄꯨꯔꯒꯤ ꯄꯜꯇꯣꯟꯒ ꯄꯤꯔꯒ ꯑꯇꯩꯗꯤ ꯊꯤꯡꯂꯦ ꯍꯥꯏꯗꯨꯅ ꯁꯅꯥꯌꯥꯊꯪ ꯂꯥꯛꯑꯦ꯫ ꯅꯨꯄꯤ ꯃꯌꯥꯝꯅ ꯐꯧ ꯇꯛꯅꯕ ꯀꯣꯟ ꯊꯨꯒꯥꯏꯌꯦ꯫ ꯃꯔꯤꯅꯤ ꯁꯒꯣꯜꯁꯦꯟꯗ ꯅꯨꯄꯤ ꯃꯌꯥꯝꯒ ꯕꯣꯔ ꯁꯥꯍꯦꯕꯀ ꯏꯟꯖꯤꯅꯤꯌꯥꯔ ꯁꯥꯍꯦꯕꯀ ꯆꯪꯗꯨꯅ ꯃꯟꯇ꯭ꯔꯤ ꯈꯣꯡꯅꯥꯡꯒꯤ ꯏꯟꯖꯤꯟ ꯊꯨꯒꯥꯏꯌꯦ꯫ ꯅꯨꯄꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯦꯡꯄꯥꯛ ꯂꯧꯕ ꯃꯐꯝ ꯄꯨꯝꯅꯃꯛ ꯆꯩꯈꯥꯏ꯫ ꯑꯁꯨꯝꯅ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯄꯟꯕ ꯑꯁꯤ ꯀꯣꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟꯒꯤ ꯊꯧꯗꯣꯛ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯃꯗꯤ ꯍꯤꯔꯝ ꯑꯁꯤꯗ ꯅꯩꯅꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯊꯧꯗꯣꯛ ꯑꯁꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯣꯐꯤꯁꯀꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯊꯣꯛꯈꯤꯕ ꯑꯗꯨ ꯈꯛꯇ ꯑꯣꯏꯅ ꯎꯕꯤꯕꯒꯨꯝ ꯇꯧꯕꯁꯤ ꯂꯥꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯂꯧꯖꯩ꯫ ꯃꯔꯝꯗꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯣꯐꯤꯁꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗꯁꯨ ꯏꯍꯧ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯗꯨꯒꯤ ꯄꯟꯕ ꯌꯥꯕꯗꯤ ꯆꯦꯡ ꯋꯥꯟꯕ ꯐꯪꯅꯗ꯭ꯔꯕ ꯃꯇꯝꯗꯨꯗ ꯀꯁꯇꯨꯔꯤꯒꯤ ꯃꯆꯥ ꯅꯨꯄꯥꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯄꯥꯡꯒꯜꯁꯤꯡꯗ ꯆꯒꯦꯝ ꯋꯥꯏꯔꯨ ꯄꯤꯖꯒꯅꯤ, ꯑꯗꯨꯒ ꯃꯌꯥꯡꯒ
ꯍꯥꯎꯒꯗꯅ ꯃꯆꯪ ꯄꯤꯖꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯈꯩ ꯁꯥꯎꯗꯨꯅ ꯑꯍꯥꯟꯕꯗ ꯀꯁꯇꯨꯔꯤꯒꯤ ꯗꯨꯀꯥꯟꯗ ꯆꯠꯂꯒ ꯒꯣꯗꯥꯎꯟ ꯊꯨꯒꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯄꯤ 6 ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯑꯍꯤꯡ ꯑꯃꯒ ꯅꯨꯡꯊꯤꯜ ꯑꯃꯒ ꯖꯦꯜꯗ ꯊꯝꯂꯨꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯣꯐꯤꯁꯀꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯑꯣꯏꯒꯅꯤ꯫ ꯍꯤꯔꯝ ꯑꯁꯣꯝꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯈꯔ ꯀꯨꯞꯊꯅ ꯊꯤꯖꯤꯟꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯈꯟꯖꯩ꯫ ꯀꯁꯇꯨꯔꯤꯒꯤ ꯒꯣꯗꯥꯎꯟ ꯊꯨꯒꯥꯏꯕꯒꯤ ꯋꯥꯊꯣꯛꯇ ꯑꯍꯤꯡ ꯑꯃꯒ ꯅꯨꯡꯊꯤꯜ ꯑꯃꯒ ꯖꯦꯜꯗ ꯂꯩꯔꯨꯕ ꯊꯧꯗꯣꯛꯇ ꯌꯥꯎꯈꯤꯕꯤ ꯁꯥꯔꯥ ꯕꯤꯕꯤ ꯍꯧꯖꯤꯛ ꯈꯦꯔꯒꯥꯎ ꯁꯥꯕꯜ ꯂꯩꯀꯥꯏꯗ ꯂꯩꯔꯤ꯫ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯜꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯐꯝꯖꯕꯤ ꯄꯥꯡꯒꯜ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯁꯔꯨꯛ ꯌꯥꯔꯨꯕꯒꯤ ꯔꯦꯀꯣꯔꯗ ꯐꯪꯏ꯫ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯥꯌꯣꯛꯅꯗꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯍꯤꯗꯥꯛ ꯃꯅꯥ, ꯌꯦꯔꯨꯝ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯨꯅ ꯂꯨꯛꯃꯥꯏ ꯐꯝꯕꯤ ꯄꯥꯡꯒꯜ ꯅꯨꯄꯤ ꯀꯌꯥꯁꯨ ꯊꯧꯗꯣꯛꯇꯨꯅ ꯍꯛꯊꯦꯡꯅꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯂꯨꯛꯃꯥꯏ 100, ꯄꯣꯠꯐꯝ 1,000 ꯁꯨꯗ꯭ꯔꯤꯉꯩ, ꯃꯤꯑꯣꯏ 2,000 ꯌꯧꯅ ꯇꯤꯟꯗ꯭ꯔꯤꯉꯩꯗ ꯏꯝꯐꯥꯜꯒꯤ ꯑꯅꯛꯄ ꯃꯐꯝ ꯈꯔꯗꯒꯤ ꯂꯥꯛꯂꯒ ꯀꯩꯊꯦꯜꯁꯤꯗ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯊꯤꯖꯔꯝꯕꯤ ꯄꯥꯡꯒꯜ ꯅꯨꯄꯤꯁꯤꯡꯗꯨꯅ ꯃꯔꯩꯕꯥꯛ ꯃꯔꯝꯗꯒꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯇ ꯁꯔꯨꯛ ꯌꯥꯖꯈꯤꯕꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ꯫ ꯗꯤꯁꯦꯝꯕꯔ 12ꯒꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯣꯐꯤꯁꯀꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯁꯇꯨꯔꯤꯒꯤ ꯗꯨꯀꯥꯟ ꯍꯥꯏꯕꯗꯤ ꯒꯣꯗꯥꯎꯟ ꯊꯨꯒꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯃꯀꯣꯛ ꯆꯤꯡꯈꯤꯕꯁꯤ ꯇꯨꯡꯒꯧ ꯁꯕꯤ ꯏꯕꯦꯆꯥ ꯍꯥꯏꯔꯤꯕꯤ ꯃꯩꯇꯩ ꯅꯨꯄꯤ 3 ꯑꯁꯤꯒ ꯂꯣꯏꯅꯅ ꯄꯥꯡꯒꯜ ꯅꯨꯄꯤ, ꯁꯥꯔꯥ ꯕꯤꯕꯤ, ꯁꯥꯖꯧꯕꯤ ꯑꯃꯗꯤ ꯇꯣꯝꯕꯤ ꯕꯤꯕꯤ ꯄꯨꯟꯅ ꯃꯈꯣꯏ 3ꯅꯤ ꯍꯥꯏꯅ ꯁꯥꯔꯥ ꯕꯤꯕꯤꯅ ꯇꯥꯛꯄꯤ꯫ ꯅꯨꯄꯤ 3 ꯑꯁꯤ ꯀꯁꯇꯨꯔꯤꯒꯤ ꯒꯣꯗꯥꯎꯟ ꯊꯨꯒꯥꯏꯕꯒꯤꯗꯃꯛ ꯊꯥꯅꯥꯅ ꯐꯥꯔꯒ ꯑꯍꯤꯡ ꯑꯃꯒ ꯅꯨꯡꯊꯤꯜ ꯑꯃꯒ ꯖꯦꯜꯗ ꯂꯩꯔꯨꯕꯒꯤ ꯋꯥꯔꯤꯁꯨ ꯑꯩꯈꯣꯏꯅ ꯇꯥꯏ꯫ ꯗꯤꯁꯦꯝꯕꯔ 12ꯒꯤ ꯊꯧꯗꯣꯛꯇ ꯗꯔꯕꯥꯔ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯤꯁꯇꯔ ꯁꯥꯍꯄꯨ ꯇꯦꯂꯤꯒ꯭ꯔꯥꯝ ꯑꯣꯐꯤꯁꯇ ꯅꯨꯄꯤꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧꯗꯨꯅ ꯀꯥꯎꯊꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯄꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯥꯡꯒꯜ ꯅꯨꯄꯤ ꯀꯌꯥꯃꯨꯛ ꯌꯥꯎꯈꯤꯕꯒꯤ ꯋꯥꯔꯣꯜꯁꯨ ꯐꯪꯏ꯫ ꯙꯔꯃꯒꯤ ꯃꯤꯠꯌꯦꯡꯗ ꯈꯦꯠꯅꯖꯔꯕꯁꯨ ꯃꯩꯇꯩ ꯅꯤꯡꯉꯣꯜꯒꯤ ꯏ ꯆꯦꯟꯕꯤ ꯊꯧꯅꯥ ꯐꯕꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯗ꯭ꯔꯕꯤꯁꯤꯡ ꯑꯗꯨꯅ ꯃꯔꯩꯄꯥꯛꯀꯤꯗꯃꯛ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕꯤ ꯏꯃꯥꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯁꯦꯡꯕ ꯏꯇꯤꯍꯥꯁꯀꯤ ꯂꯃꯥꯏꯗ ꯁꯣꯏꯗꯅ ꯁꯤꯡꯊꯥꯅꯔꯛꯈꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯜꯒꯤ ꯊꯧꯗꯣꯛꯇ ꯁꯔꯨꯛ ꯌꯥꯔꯨꯕꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯅꯨꯄꯤ ꯈꯔꯒꯤ ꯃꯃꯤꯡ ꯃꯊꯥ ꯄꯤꯖꯔꯤ꯫ ꯀꯁꯇꯨꯔꯤꯒꯤ ꯗꯨꯀꯥꯟ ꯊꯨꯒꯥꯏꯕꯒꯤ ꯖꯦꯜꯗ ꯂꯩꯔꯨꯕꯤ ꯗ ꯁꯥꯔꯥ ꯕꯤꯕꯤ, ꯄꯇꯤ ꯅꯨꯔ ꯑꯂꯤ, ꯈꯦꯔꯒꯥꯎ ꯁꯥꯕꯜ ꯂꯩꯀꯥꯏ; ꯁꯥꯖꯧꯕꯤ ꯕꯤꯕꯤ, ꯄꯇꯤ ꯅꯨꯔꯥ ꯑꯂꯤ, ꯈꯦꯇ꯭ꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏ; 3ꯁꯨꯕꯗ ꯇꯣꯝꯕꯤ ꯕꯤꯕꯤ, ꯄꯇꯤ ꯏꯕ꯭ꯔꯥꯍꯤꯝ꯫ ꯗꯤꯁꯦꯝꯕꯔ 12, 1939ꯒꯤ ꯊꯧꯗꯣꯛꯇ ꯁꯔꯨꯛ ꯌꯥꯔꯨꯕꯤ ꯄꯥꯡꯒꯜ ꯅꯨꯄꯤ ꯈꯔꯒꯤ ꯃꯃꯤꯡꯗ ꯌꯥꯏꯃ, ꯄꯇꯤ ꯑꯃꯨꯕꯤ, ꯄꯥꯡꯈꯣꯡ; 2ꯁꯨꯕꯗ ꯑꯄꯥꯝꯕꯤ, ꯄꯇꯤ ꯎꯁꯃꯦꯜ, ꯀꯩꯈꯨ; 3ꯁꯨꯕꯗ ꯑꯃꯨꯕꯤ, ꯄꯇꯤ ꯊꯝꯕꯧ, ꯃꯦꯖꯣꯔ, ꯄꯦꯡꯒꯨꯟꯈꯣꯡꯕ, ꯈꯦꯔꯒꯥꯎ; 4ꯁꯨꯕꯗ ꯅꯨꯔꯖꯥꯟ, ꯄꯇꯤ ꯍꯃꯤꯗ, ꯈꯦꯔꯒꯥꯎ; 5ꯁꯨꯕꯗ ꯇꯣꯝꯕꯤ, ꯄꯇꯤ ꯑꯃꯨꯕ, ꯈꯦꯔꯒꯥꯎ; 6ꯁꯨꯕꯗ ꯑꯃꯨꯂꯥꯂꯥ, ꯄꯇꯤ ꯁꯪꯒꯥꯏ, ꯈꯦꯔꯒꯥꯎ; 8ꯁꯨꯕꯗ ꯃꯔꯦꯝ, ꯄꯇꯤ ꯁꯪꯒꯥꯏ ꯍꯥꯖꯤ, ꯈꯦꯔꯒꯥꯎ; 9ꯁꯨꯕꯗ ꯍꯩꯇꯣꯟ, ꯕꯤꯕꯤꯁꯟꯒꯤ ꯃꯆꯥꯅꯨꯄꯤ, ꯈꯦꯔꯒꯥꯎ; 10ꯁꯨꯕꯗ ꯍꯥꯁꯤ, ꯄꯇꯤ ꯖꯂꯥꯟ, ꯈꯦꯔꯒꯥꯎ; 10ꯁꯨꯕꯗ ꯖꯃꯤꯂꯥ, ꯄꯇꯤ ꯇꯣꯌꯥꯔ, ꯕꯦꯡꯒꯨꯟ ꯈꯣꯡꯕ, ꯁꯥꯕꯜ ꯂꯩꯀꯥꯏ; 11ꯁꯨꯕꯗ ꯖꯃꯤꯅꯥ, ꯄꯇꯤ ꯕꯥꯁꯩ ꯃꯨꯟꯁꯤ, ꯈꯦꯔꯒꯥꯎ; 12ꯁꯨꯕꯗ ꯒꯔꯝ, ꯄꯇꯤ ꯁꯨꯂꯩꯃꯥꯟ, ꯈꯦꯔꯒꯥꯎ; 18ꯁꯨꯕꯗ ꯗꯨꯂꯤ ꯑꯆꯧꯕꯤ, ꯄꯇꯤ ꯑꯁꯗꯨꯜꯂꯥꯍ ꯃꯧꯂꯕꯤ, ꯄꯣꯔꯣꯝꯄꯥꯠ; 14ꯁꯨꯕꯗ ꯈꯝꯕꯤ ꯆꯅꯤꯃꯃꯥ, ꯄꯇꯤ ꯈꯝꯕ, ꯈꯦꯇ꯭ꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏ; 15ꯁꯨꯕꯗ ꯃꯦꯍꯦꯔꯥꯅꯤ, ꯇꯣꯅꯨꯄꯥꯒꯤ ꯃꯆꯥ ꯅꯨꯄꯤ, ꯈꯦꯇ꯭ꯔꯤ; 16ꯁꯨꯕꯗ ꯂꯩꯔꯦꯟ, ꯄꯇꯤ ꯀꯥꯖꯤ, ꯁꯥꯕꯜ ꯂꯩꯀꯥꯏ; 18ꯁꯨꯕꯗ ꯊꯥꯅꯤꯜ, ꯄꯇꯤ
मोहम साबल लेकाय 19 सारापति चाउबा साबल लेकाय 19 गुलजान पति सिद्दीक अली खेत्री 20 सुबदा तोम्बा पति बाबू खेरगांव 19 सुबा साजौबी पति नुराली खेत्री अवांग लेकाय साफरजान पति इबेतोन खेत्री 22 सुबदा कुंजेबी बीबी पति मयांग नुपा अमा अदगी 24 सुबदा कुलसुम बीबी चाउबा बीबी 25 सुबदा खोदी बीबी पति तोयाय 23 इबेयाई बीबी पति नेजामुन 29 सुबदा बोदोन तोम्बी पति गुलाब मिया 19 सनाबी बीबी पति सनातोल असिनचिंबा मथक्ता पंजख्रीबा मिंगसिंग असी यारिबा मखै चेक्सिन्ना लांदनबा अमदी मपुंग फानबा होनजबनी करिगुंबा असोय अंगाम अमदी चिथा नाथबा याहौरबसु मरी लेनबसिंगना ताकपिरक्लबदी हराउना लौजगनी मणिपुर असी मणिपुरी मुस्लिम पांगल सिंगी पोंगनफम इमा लेबाकनी लेबाकिदमक नुपा नुपी खाक्तना अंगम्बा थौदांग लौबा हाइबसी इमानगी सरुक अमनी हाइबसी अखोइना काउफदी असुमाइना अखोइगी ओजा कयामुद्दीन पुखरीमयुमना इबिरंबा नुपी लाल अमसुंग पांगन नुबी हाइबा वारेंग असी असुमाइना लोइसिल्ली मसीगी वारेंग असी अखोइगी सनाथोंग थागी सेफोंग सनाथोंग डिसेंबर 1996 दा फोंगननबा प्रेसता लेरिङै अखोइगी मतम सिदैसदा सरा बीबी हाइरिबा ngसाइगी कस्तूरीगी दुकान गोडाउन थुगाइबदा याउबी थानाना फारुबी नुपीसी नवेंबर तांग 1996 युमजा कैसन नुमितकी नुमिदांग पुंग 8 ताबा मतमदा मासी महाकी मसागी चही 103 सुरक्पा मतमदा मसागी मयुम खेरगांव साबल लेकायदा लेहिदबगी पाउ फंगदना अखोई फोटोगा कोनना हापसगी मसीगी कैनोसी वारेंग असी फोंग्रबा मतुंगदा कनागुंबा अखोइगी इम्फाल गी अकोइबदा लेबा अखोइ नुपी लालगा मरी लेनबा लुप कनानो अमना अखोइ खबरदगा अखोइगी नुपी लालदा पांगन नुपी याउगिबा लेते गाइना इरक्पा खबरदगा थोक्तनगा तौगिबगी वाथोक अमा लेगी मधु लाइबक थीबनी हाइबा तारे अखोइगी पांगन हाइबसी मणिपुरदा पांगन नुपी सिंगना कैथेल थोक्तना ngasi बावबो मयाम फमदना खोतना तौरिबसी ममांगैदगी हौना तौरबदी मसी अतै लमदा मुसलमान नुपी सिंगना तौनदबा पोसक अमनी अदुगु मणिपुरदा लेरिबा पांगन सिंग असी अखोइगी मैतै निंगोल सिंगी मचा मसु मैतै निंगोल सिंग लौरगा समधरकपनिना मैतै निंगोल सिंग निना अखोइगी चटनरकपी नुपीना कैथेलदा वायरंबल कैथेलबु ओरसु अमा लमलमगी कैथेलदबु ओरसु थोकपसी चटनरकपनिना मतमदुदा ख्वाइरंबन कैथेलदा पांगन नुपी मयाम अमना कैथेल फंबा हाइसे मसाना ताबा वाफमनी अदुना कैथेल नुपी सिंगना होरकपा इहौदा पांगन नुपी सिंगनासु याउबा हाइबसी मसाना ताबनी अदु रेकॉर्डसु हौजिकी फावबददी पांगन नुपी सी अखोइना सनाथोंदा फोंजबा मतमददी सुपनगी अखोइगी पांगन नुपी 19 खकी ममिंग याउबनी अदु 30 गी लिस्ट सब चाना ऑन रेकॉर्ड फंगे हाइबगी पाउदमसु लेग्रबनी अदुना मसी हयेंग तुंग कोइना मयामना क्वाइ मयामना निंगसिंगना होबदा हौरइबा मरुओइना हौरइबा मिरोलना निंगसिंग होबदा खुदोंग चाननबा मसी अइना ngasi थागतचरिबसी मयाम पाक सन्ना ताबीदबदुना अतोपनी दरकार लेबा मथौ ताबा मसीगी लमदा खंगबीनिंगबा थिजिनबीबा कांगबू अमा अनीदा ओरसु मसीना कानबा सोइदना खरदा ओरसु कानबा अखोइगी पीजबा ngamjagani haiba thajajabadagi ngasigi wareng asi pathokjabani masibu tabiriba khwaigi matpamda amuka sohanna sanathongi manindra konsam aihakna nolukjari